Gari masing Hengatlakpana Imphal Manungi traffic police Singi ka Henba Thouwong Pendaba Fongdorakli Manipur da makong ani amade mari panba gari masing Hengatlakpagi mathagta lamdam asigi mung manungi tangai fadaba lining laisol gi thoram kaya laibana state asigi konungoi deba Imphal gi lambi kaya traffic jam thokpagi chang hengalakle maikai kaya dagi office ki thabak lakpa lanai thabak lakpa made luhongba yauna lining laisol gi thabak kaya gi thorakpa gari singna traffic jam thokpagi chang nong manong magi hengalakle nakalamarom da lamdam asigi khwaidagi maruoiba business center oideba khwairambal kaithel pauna kaithel waheng laikai naga mapal yauna Imphal gi akoibada lairiba lambi singda traffic police na masagi mathau ningthina tawrabasu gari thoroliba singna parking mafam chadana khamjinbadage traffic jam gi phibam ase mawong ta da behelle tongan ba district kaya dagi lalolitik yauna khwairambal kaithel da lakliba masing yam laba gari sing parking gi area leitabana mafam marang khangdana khamjilambana asat awo kaya da awaba kaya mayok na re nakalamarom da khwairambal kaithel gi BT road paring da gari kaya park togduna thambadage asat awok singda changna awaba mayok na ri base Manipur lengake oiba tongan ba parking system mapung phana thamgadabani haina miyoi sing section kaya dagi Pendaba Fongdorakli masigi mathakta khwairambal kaithel ge samu makhongda lanai miyoi kaya gi gari macha sing traffic police na inthuduna thamlabasu traffic police amadi security personnel singna thaurakpa gari singdi adumak park tawduna thamliba sida inthuram liba gari mapu singna Pendaba wafam kaya phongdokladuna state asigi rule semliba miyoi singna tawragana karisu haidaba micham miyamna tawragana gari inthubatana tana fine kaya lawba si yaning de masigi mathakta miyoi kaya miyam mamangda phu chaibagi thawong chathariba si mari leinaba traffic police amade laingak na midyang changhaning bagi apamba su press da Fongdorakli achievement de DIPR gi khutang khakta da miyam yahon se Ranjit Paumi saraga social media da pau thagat pasing yengsilaga nei Dr. S. Ranjan Chief Minister oidabasu Minister sing oidabasu Officer sing oidabasu isa na paikhaliba achievement sing adu DIPR gi khuthang da media sing da thadoklaga phongdokhan sing haujiki matamda Chief Minister oidabasu Minister sing oidabasu tongan social media team sing semlaga chanaba ui haina Congress ki K. Ranjit na phongdokre Manipur Legislative Assembly da information and publicity gi demand khanabada kat motion pukhaladuna K. Ranjit na hai DIPR gi maruoiba se yenglaga major department ama ohenabage tangai fadaba laire loinana matam amada chatharamba journalism gi course adu haukiba chahi ani ahum lom ase uba phangdaba si makha chathanenge mahakna hai information amasung publicity department asi yamna maruoiba department amane masina laingang tawriba thabak sing media gi khuthang da miyam da yahonba amasung miyam gi apamba media gi khuthang da phonglakpa sing adu department asina laingak tang yahonbagi thokdang adu lauribani hai khe mahakna hai social media na mapangal kangkhalakpa sina print media sing ase kayam kuina hingba ngamkhigani haibo wahang lakle adubu print media sina kanagumba man official oiba document sing media da phongkhiba du thining lavadi print media da natana atai da phangloi maramasina masisi hanba yadaba lei maramasina laingang na print media hingana ba kari thokdang lauribagi hai khe laingang na advertisement policy semlibra laingang na advertisement tawbagi senfam khara aduna print media hingba yahanana ba tahoningi hai khe loina na paumi sing da piriba pension gi senfam lupa lising nipan amasung family gi pension lupa lising manga asina haujiki matamda kari tawgane maramasina pension gi senfam ase lupa lising tara de hengadan biu hai khe o Surja Kumar nasu kat motion pukhaladuna hai DIPR gi khuthang da media da hapkiba advertisement gi senfam pithoktana lariba se khara pithok piba yagadra hangkhe loina na DIO singna district ki pauk sing miyam da yahona ba hona hanenge Delhi da leriba Manipur Information Center ase mapung phana thabak tahoningi hai khe madugi paukhum piraduna IPR gi Minister Dr. Sapam Ranjan na hai DIPR gi maruoiba se member singna khangbiduna wafam sing pukhalakpa nungaiba phawe laingak ki policy program sing amasung miyam gi apamba sing adu laingak ta yahona ba platform ama media na pire haujiki matamda IPR gi thodang si yamna hengalakpaga loinana nauna semkhiba district sing dasu DIO singi office sing thamkhre social media na mapangal kangkhalakpa sina print media sing hingba ngamgadra haiba wahang lakpa se masi thoina problem lairoi print media sing adumak hingba ngamgane print media sing hinganbada advertisement gi yamna maru oi lainga ki oiba advertisement policy 2013 laijai loinana haujik ayamba bill singdokre hai khe singdok hodaba leirabasu madu mahakna yengsinggani hai khe haujiki matamda social media da paumi di nataba masana masabu paumi sabasingna
पाउ थागलिबासी यंगसिनबा लैंगांगना थबक लौखटलगने DIPR gi oina su hojik social media platform semgatuna matam gi oina lainga ki achievement sing amasung thabak thoram kaya Facebook Twitter na chingbada thagatle hojik sathariba assembly gi mifam asisu DIPR na YouTube ki khutang da miyam da live thaduna yangali haina makha takhe Delhi da leriba Manipur Information Center gi phibam mahak na yangsinle loina na masi mapung phana thabak tawba yana ba director da yangsina ba khangan khre DIPR gi post khara launa ba interview pangthoki ba do haidok na ba laingang na thorang tawri hai khe aroi badang tabiri ba pum namak po thagachare